Curfew thugaiduna Imphal ukhru lambida tholakpa yamnaba miyam police personnel singna tear gas amasung smoke bomb sing sizinaduna tankhaikhre. Manipur ki hauzik oiba fibam asida miyamna pukning phatharaga leibinaba Education Minister Dr. Ratan Kumar na miyamda appeal tawrakli. UNC की गाइडोन का मयमदी सांतुई स्टेफेन बु कोर्ट न निमितरा मनी की पुलिस कस्टडी थमना रिमांड पीखरे. अमसुंग असम रेजिमेंटल सेंटर शिलोंगना SSU बु पांजल मसिनो द माइटिबा पिरमदुना हुंफुसुबा सिस्टमेटिक फाइनल चंखरे. मैं मुखुरमजरे दम यंगबीरबस इम्पैक्ट न्यूज ने विद्यार्थी थिंगुजमना पुंजा से फावबगी मरोइबा पाउसिंग म्याम द पिसरी. कर्फ्यू थुगाइदुना इम्फाल उख्रु लंबीदा थोलकपा यामलबा मियाम पुलिस पर्सनल सिंगना टेयर गैस अमसुंग स्मोक बॉम्ब सिंग सिजनदुना तानखाइख्रे. पनबया UNC ना कौखिबा मतम कक्तबा इकोनॉमिक ब्लॉकेट सिगी मायोक्ते इम्फाल इसकी मनुंग चन्ना खुराई लमलोंग अमसुंग खुराई हेक्रू मखोंगदा यामलबा मियामना काउंटर ब्लॉकेट चथरपदगी थोकहनिंगदबा थौदोक सिंग थोक्तनबा इम्फाल इस डिस्ट्रिक्ट मैजिस्ट्रेट ना डिस्ट्रिक्ट असिदा कर्फ्यू लाउथोखिबनी. ngasi nungthil pung ahumlom tabadwaidagi hongna imphal ukhru lambi ki lamlongdagi chairen thong fawbada yamlaba miyamna curfew thugaiduna UNC gi economic blockade yaningdaba phongdokhi. lambi asigi mayaida electric pole amsung achoba nung sing thamjinduna lambi thingkhi adumakpu police personnel singna JCB excavator season aduna lambi sengdokhi. miyam sing adu tak thokna hotnabada imphal district ASP AK jhalajit yauna yamlaba Manipur police ki personnel singna masing yamlaba tear gas cell amsung smoke bomb sing kapki. मियाम की माइकई देगी सु पुलिस तमने नुंग थाजिलखि मदि नाउरी कापसिलखि नाकलनि की मरक्ता मखाताना टेयर गैस अमसुंग नुंग की अवाई कुम तौनबगी फिवम द लैरी. UNC की इकोनॉमिक ब्लॉकेट की मायुक्ता खोंगामपाता चथखिबा काउंटर ब्लॉकेट ता हिंसा की थौदोक थोकलके तौबदगी पुलिसना टेयर गैस सेल कापतना खोंजंग सौगतप सिंग तानखाइख्रे. अयु अंगनबदगी हौना मफम अदुगी मियामना लंबीदा थोरक्तुने इम्फालदगी सेकमाइतमना हाइगलकपा गाड़ी सिंग चेक तौखि. इम्फालदगी हाइगलकपा गाड़ी अयाम चेक तौर मतुंग इम्फालोमदा अमुक हलनखि. मफम अदुदा नोंगालमदाई पुंग अनि मखाई ताबा मतमदा BRTF की गाड़ीदा सेकेंड हैंड की फिरोल ओइगनी हाइना चिंगनबा खाउजाव 33 अमसु मफम अदुदा चिंगथदुना लेरमखि. नुंगथिल पुंग 13 तारकपा मतमदा पुलिस की गाड़ी मरक्ता यावरकपा बोलेरो अमा मियाम अदुना खामखिबगा लोइनना पुलिस का मियाम की मरक्ता उंखतनरखि. मियाम अदुना मफम अदुदा लेरंबा पुलिस सिंग हनख्रो हाइदुना तानखाइखि लोइनना लंबीदा गाड़ी अमता चटपा याहनखिदे. मियाम अदुना हानना फादुना लेरंबा सेकेंड हैंड की फिरोल ओइगनी हाइबा खाउजाव सिंग अदु लंबी मयाइदा चिंगथोरक्तुना मै थाखि. मियाम अदुना लंबीदा लाकपा गाड़ी चंगबा यारोय पुलिस सु चंगलकनु हाइदुना मुकनारिंगै तालक अदुदा इम्फाल वेस्ट की पुलिस टीम अमा लाक्तुना टेयर गैस सेल कापतुना मियाम अदुबु तानखाइखि. काउंटर ब्लॉकेट तौबा सिंगना मखाताना पुलिस तमना नुंगना थाजिलकपदगी पुलिसना मियाम अदु तानखाइनबा टेयर गैस सेल मसिंग थिंगमदना कापखि. पुलिसना पुंखाय मरोम हेना होटनरबा तुंगदा इरांग अदु नमथखि. इम्फाल वेस्ट की डिस्ट्रिक्ट मैजिस्ट्रेट ने ngasi नुमिदांग पुंग 6 मखाइदगी हयेंग अयुक पुंग 3 फाउबा इम्फाल वेस्ट की मफम सिंगदा CRPC की सेक्शन की मखादा अथिंगबा थमख्रे. अथिंगबा सिगी मतुंग इना हाइरिबा मतमसदा इसा इसा की युमदगी थोक्तनबा हाइरी. मणिपुर की हौजिक ओइरिबा फिबम असदा मियामना पुकनिंग फाथरगा लेबिनबा एजुकेशन मिनिस्टर डॉक्टर के रतन कुमार न मियामदा अपील तौरकली. Ministry of Human Resource Development के खनबा कैटेगरी की मखादा उरिपोक लंबोई खोंगनांगखोंगदा नौना साबा हॉस्टल यावबा रेसिडेंशियल स्कूल अमा ngasi मिनिस्टर रतन कुमार अमदी उरिपोक असेंबली कॉन्स्टिट्यूएंसी के MLA एल नंद कुमार न संगाख्रे. एजुकेशन एस ने सिंधुना पांगथोकिबा ngasi की थौरम अदुगा मरी लेनना ममा मपा अमदी अहलमन सिंगना ओइरक्लिबा फिबम मसी येंगलगा नहारोल सिंगी पुकनिंग अमदी वाखल फाथबिनबा अपील सुतौखि. हौजिक ओइरक्लिबा फिबम असदा लमनमसिगी CSO कयानसु पामदबा थौदोक थोक्तनबा होटनबा याबा होटनबिरी. खंगौदबा मिकुप्ता हेंडोक हेंजिन यावख्रबसु सोइखिबनी खलगा इकोनॉमिक ब्लॉकेट अमदी काउंटर ब्लॉकेट तौरिबा
Singna handoknaraga ekhoi punamak Manipur ima leibakkidamak lepli haibarom da changsin minasi haiki ngasi sangaki residential school asigi matangda palladuna minister na hai class 6 sigi 8 fawba leiduna nupa macha amadi nupi macha puna tamina gadoriba school asina lamdam asigi mahai masingi lamda khara makhaidi awatpa mensin mangamlagani class 8 loyarba matung class 9 dagina 10 fawba residential school da loisinba yanaba state government na kana honari Mahi masingi lamda awat palai handana baga minister hona bayaba honari haina minister na fungdoki. Akoi asugumba yamna luraba tanja asida maruwaina akoigi wakal phadaba ngamdaba akoigi naharol sing haiba tare akoi nupa masa sing asi akoigi mama mapa oiba sing ahal laman sing asu masi akoi pungning phada biraga leiba phiba masida akoi henjindanaba अखोई लाइरिबा मणिपुरी इंटरेस्ट सी सोक्तननबगिदमक्ता अखोई सेक्शनना कोई होनबिनबा चांगी मयामनसु याम कन्ना कोई होनबिरि कोई उरिपु केंद्र दे खतनतना कोई मणिपुरी हौगलैबा छात्र महिरुइसिंदा मसिगी वाक्तना लेरबा एजुकेशन की मदुगी अखोई एस्पेक्ट अमदि यामना चावना मेनखलगनि हाइबा United Naga Council के President Gaidon Kamai अमसुंग Information and Public Secretary Sankhui Stephen Bu Hauzik Chatharibe Kaning Blockade Kamari Leinana Tadubi Police Station Makatana Numit Taramangani Judicial Remand Lauthakre Makoyani Thasi ki Tarahumdoida Tadubi Police na Numit Taretni Police Remand Lauthakraba Matung Ngasimuk Lamfelde Leba Chief Judicial Magistrate Imphal East Puthoki Bani Makoyani si Court Puthok Matung Prosecution ki Maikei Degi Makoyani ki Mathakta Pan Kiba Case Kamari Leinana Che Chang Singh Judge Lankat Ki Nakal Amaromda Atopa Tata Truck Amasumai Thaki Haibigi Complaint Amagamari Leinana Nungba Police Station na Gaidon Kamai Amasung Sankhui Stephen Bu Formal Arrest Taunaba Ngasi Chief Judicial Magistrate Imphal East 15 days Police Custody Remand Launaba Prayer Malaki Loinana Court na Numit Taramari Nigi Remand Piki Tadubi PS na FIR number 4 clause 11 2016 Tadubi PS na accused ani akoigi Gaidol Kamai amsung Sankel Stephen ani moigi judicial remand puthore adu puthokoi da koi ngasai ki honorable CJM Imphal East e Noktin Soi Devina haiba magi par matung ye matung da prosecution ki street araba defense ki tar matung da haiba ani si judicial my prima facie lai ha da moigi judicial remand 15 days ki pikre marak sida mo koi ki Nungba police station ki moi FIR number 45 clause 11 2016 Tata truck ama mai thabe ga moi foreman arrest ki prayer am lai police custody ki moi prayer 15 days police custody ki prayer tawre adobu sangma lai dana 14 days da pire up to 2/1/2017 Ukrul da pangthokiba tangkhul naga singi mifam na Manipur da president rule thamnaba amasung naga singi tokhaiba administration ama thamnabagi dabi tawba haina warip nakre ngasi ukrul gi tangkhul nagalong ground da tangkhul nagalong asina sinduna mafam adugi miyoi lising taret lomna saruk yadunu mifam ama pangthoki mifam aduda Congress government administration tawba nungaina bani haina district taret sembasi naga singi lam munnabani masit chatnaba yaroi Hauzik Manipur government of Hazinduna Thamliba UN Sigilu Chingba Gaidon Kamai Amasung Sankhui Stephen condition amata yaudana thadokadabani haina makatana warep nakhi Mifamaduna Tampaki Mafam Singh da gari mai thakiba Tangkul Kayabu Awaba Tahan Kiba Madi Makoi Poche Sing mai thakiba du awang bathakta yaning da fongdoke Hauzik Lair Film si Yenglaga Mari Lenaba Committee Semduna Makatana Thuklak Pasing Thengnana ba Sem Sargani Hairi Miyoi bagi minung sem di right to life ki wahan thok laina jat bizat kanglu ki wafum tungoina na thamlaga made senmi puna makna hingminaba ngamnana ba hauzik chathariba matam kakta economic blockade se handok piyo haina Indian National Trade Union Congress Manipur branch ki chairol amana appeal tawrakli Furuk masel khaibum tanabagi sarolang da thugumsi mipal tangdaba khunai ma oinaba hotna minasi haina amuko na fongdokre Kwakatil de Laiba Mukogi Officer Pami Singu Unabada, Lobasigi President PH Devana, Hauzik Chathariba Economic Blockade Sinamaram Oraga, Tokhaning the Tabak Tawonkia, Tokli Bishu Singase, Gamena Solution Purake, Kalabadi, no Madalu Simbangamba Tabakni. Center of the State Government Anina, Makoi Masen, Hunaduna Laibagi Muhuta, Waro Cinema Purakna Hotno, Gari Mai Tabana for Purakloi, Orakli Fimasina Tungi Mirol da Soibalakani, Ekoi Masen Nung Sinase, Bukjel Chak Tok Simsung Miangi Mayok the Tabak Tauba Mata, Amukona Sawati Haiki.
ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯁꯤ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯅ ꯚꯦꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨ ꯎꯠꯄꯗꯨꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯌꯥꯝꯅ ꯐꯖꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨ ꯎꯠꯄꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯐꯖꯅ ꯁꯣꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯀꯣꯟꯅ ꯆꯦꯠꯅ ꯊꯥꯖꯖꯩ ꯃꯔꯝ ꯑꯁꯤꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕꯁꯤꯡ ꯍꯟꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯆꯤꯡꯒꯤꯗ UNCꯅ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯍꯟꯗꯣꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ Imphal East District ki mafam punamakta matam kaktana thamlakpa curfew mafam ama ani nattana ngasi yok pung 8 dagi numidang wairam pung 6 makhai fawba komthokli curfew komthokli basi makha taba order ma thok tu fawba chatnagani adumoinamak lamnong dagi yaingang pokpi masung lamnong thong dagi na pangai fawba gi lambi gi naket ki meter chahum na konba mafam singdadi haujiksu matam kaktana curfew thamli District Magistrate Imphal East Ningthaujam Joffrey na thokpa cherol magi matung ina CRPC gi section chamagani fu mari gi subsection 2 gi makhada thamliba thingba matung ina miyam na yumdagi mapan thokpa yaroi hairi thokaningdaba thodok thoktanaba ngakleba government ki machinery sing haksel dilamda thabak toriba government amasung private employees sing essential service amasung media personnel sing di curfew asna konsinde kanagumana luhongbana traga dharma karmaga mari lenaba thabak thoronggi damak mangjawnana aiba permission district authority dagi lawgadabani curfew komthokpadagi Imphal East District ta mahausa gi punsi lakle amaromda Imphal West ki oina ngarang numidang pung 9 dagi ngase yok pung 8 mangkhai fawba curfew thamki Manipur miyam gi charam oiba National Highway 2 amadi National Highway 37 da chathariba economic blockade ase thubada hando u haina Maitai Presbyterian Singlup Synod P gi cherol amada appeal torakli Besnupur District ki manung chana laiba Kainau Thongkhongda Kainau Gram Panchayat amadi apunba mayai kabat Nisa Thingbalup anina puna khutsamnaduna Kainau gi akoibada laiba Chingi Khul Singi Chief Singa apunba mifam amanga sipang thokre Nungang Village Bungte Chiru Bungte Khulen Wainam Village Tingkai Khulen amadi Loibol Village hariba singa sigi village authority amadi village chief sing amadi Kainau Gram Panchayat ki pradhan amasung Nisa Thingbalup ki president yauna pangthoki mifam aduda chahi lising ani gi mathakta Kainau gi akoibada puna khundamina tami chingmi singi marakta mating pangnaduna chingmi singna tampakta kumlakpada tami singna mating pangbaduga tami singna chingda chatpada chingmi singna mating pangba haiba wafam yanaki Amaromda, UNC na chathariba matam kaktama economic blockade ase thuba matam da loisin minamasu mifam aduna appeal tawki. Manipur gi hausi goi ba film asida Manipur gi manung amadi mapanda laiba civil society organization amadi NGO singna purup naiba irang thokhan bayaba warol yauba press statement sing thoklakpada Editors Guild Manipur na pau oina phongdaba haina warep laukre. Miyam gi marakta wakhal tanadaba manba fibam lairingai cherakasida furup naiba wafam phongdokpana media house singna miyam da hena khoi saunaba madi pamdaba thodok thokhanaba machak ama ohenba maramna Editors Guild Manipur na warep adu laukibani haina Editors Guild Manipur na thadorokpa cherol amana khangalakli Loinana Manipur gi manung amadi mapal da laiba civil society organization amadi NGO singna furup naiba amadi pamdaba thodok thokpa yaba warol sing thadok piraktanaba cherolsna makha tarakli Manipur ki lifeline oriba National Highway singna matam kuina United Naga Council na chathariba economic blockade amadi blockade asigi matangda Manipur laingak na karingu makhal amatagi praja miyam gi yaifana balaukhate haiduna BJP Khangabok mandalna Thobal district ki Khangabok Assembly constituency na koliba mafam singda ngase hing nongyai dagi tang kun mathoi gi hing nongyai fawba pung kunmari gi general strike lauk thokre Banasi Khangabok Assembly constituency ki manung chana laiba athokpam khunau lamding sangayangfam Uyal, Wangbal, Nepra, Samram, Khangabok Part 1, 2, amasung 3 polling station ni futaruk na kolibam from singda chathagadabani. Dharma Karma, Press, Media, Mai sing amasung mahiloi sang singdi ban na sina komthokani haina phongdorakli.
Manipur leingakna hauzik chathariba economic blockade asi thamoi sengna loi sinaba honabagi mahutta Manipur government mai chakpa yengduna leira haina Student Federation of India gi cherol amana maral sirakri amaromda Communist Party of India Marxist Manipur State Committee na thadorpa cherol amagi matung inna blockade amasung counter blockade pu condemn torapga loina na blockade animak na sokhan khraba singna compensation pigadabani amasung hauzik oriba Manipur gi film ase khanana ba party pumagi meeting kaugadabani haina su taksilakli State asida puna khundaminariba kanglup singi marakta tangdu laitaba amadi nungsinaba puraknabagi panamda Delhi University gi campus ta candlelight rally ama pangthokre hariba rally asi Manipur Students Association Delhi Masatna Delhi Association of Manipuri Muslim Students United Kaching Students Delhi amasung Notice Forum for International Solidarity Nefis Delhi ga khutsamnaduna pangthokhibani Matang swaisa break amlaujage Manipur de malengi tongan bi pau sing loina koi break te yam thana hanjarake Impact News po meeting ta do lebiu Northeast India Development Party Manipur punna khundaminari bi yalhomi singi hamcha naraba thawai mirel sing aramba khawrang bu pumu ko hanabage choba tawdang lawjana bi damakti iranda Manipur da leribi yalhomi singi thawai mirel sing tana semjaba party ni maramasina isagi mamal yamna bu vodu NEIDP gi mihut sing pina bina iramda masigi tungi firebe isana lepchana bi damta chapchaba tanja du lobiu NEIDP na mamal yamna ba miyangi matabu mi ku kharadang tangai fadana lawjaba da dungi matambu ikai khumna bu chari masina khoi gi puwari ne khoi puna makhut samna dona ningsing ba thoktrba matamdagi laklaba ai khoi gi puwari buliklam tattaba puwari ma semlase khangan zari ba President Northeast India Development Party Sagol Bantera Laukrakam Lekai Imphal West Admission open Royal Academy Wangjing gi pre-nursery digi class 10 fawgi admission hauzare khudong chaba singdi pre-nursery gi oina admission lem na tawzagani first rank taba singi free tuition fee HSLC exam da Wangjing center gi oina first taba da lupali sing tara gi mana pizagani salient features singdi dedicated pre-nursery class compulsory computer education internet ki khudong chaba na chingbani ngasimak laktuna ming chanbiu akupa marol gi damak Royal Academy Wangjing da contact tobiu Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Eki agency atopa hospital da aruba fibam 7 days laying ki adubu magat lakta balag sky hospital da purak tuna 50-50 chance da laying ba rakhi egi agency anoba mapo ama pukpa ga sak manare Dr. Sam Isol haining ngai leitana thagat jari Mayam bo amuka hana taram nok chori bulletin asing makhata ba paw myam da pizari Kangpokpi subdivision bu Manipur gi oina no district amoina lauthok tuna tha sigi taramanga da Chief Minister Okram Ibobina sangaduna miyam da khutsina khibagi nungai phungdokpagi thoramam ngasi Kangpokpi da leiba Thomas Ground pangthokre Celebration Committee 50 Kangpokpi Assembly Constituency Committee na sinna pangthokiba thoramadu da sarugyakiba Autonomous District Council sada hiski chairman Haukholai Hangsing na haikibada Kangpokpi na district ama oiba fangba Oina fangba ngamliba se mafamasi lairiba miyamgi nungsinaba madi apunbagi lingjel laibagine Manipur lengak na anoba district tare lauthokliba se miyamgi chakwa thorangda hena fagatnabani anoba district tare hapchin badagi lamdamasigi chingam sung tampakta miyamna hiram khudingda thengnaramba khudong chadaba singkok pangamlagani maramaduna Manipur lengak na chakwa thorangi lokhalakpa thabak thoram singna miyamna mateng pangbiu haina appeal tawki Loinana Kangpokpi district ki chakwa thorang singda ngam mating pangani haiki thoramasida Kangpokpi Assembly Constituency ki MLA name chak kipgen Autonomous District Council sada his ki members singamadi church leader Kyasu Saryaki District IBC Koinasi Sohen District Sohen Nipu Tukna Koina Hiram Dalata Namani Adbongasi Sahel District si Pire Kangpokpi District Hyderabad Koigi Mapan sub division block mapan na poisinba ari ba block ka cycle Kangpokpi block na chingba masi boundary kai kaso sok pala itena nasi sa Kangpokpi district se all Surrey Hills area jurisdiction ginawat nasi sa koina celebratory wedding Chahili Singh kya nungsi chanana laimina raklaba madi furup kaya na khundaminari balamdama se chahi taramanga palaklaba Congress laingak na rajniti ki khudong chaba khara fangna bagina mapun bagi saktam da singchep thaba henjilakli haina Thongjo Assembly Constituency ki MLA Thongam Biswajit ki cherol amana hairakli
Amaramda lamdam asida khundaminariba furup khudingmakna asawba amadi pendaba punamak phathaminaduna mahausagumna nungsi chanana laiminana ba hotnaminasi haina Manipurgi miyamda apil tawrakli. Lilong nungaida ngasisu khun anigi marakta amuk hana ungkhatnaraptuna achawba irang thoke tawkhre. Irang adu matam chana pulisna laksinduna amangata amatadi thokhodre. Nungaida taba Muslim sing Lilong Dam Public Cultural Home gi campus changda famlauduna ngasidagi laikre hairi. Mafam adudagi fangba pawda ayuk pung tara tabadu aida khul amadagi nungna hanna thomlakpadagi maikai anigi marakta pung amarom nung thanaki. Nung thanari ngai talak tamiyoi kharana khul anigi tainafamda leiba yum anigi mataida charumai thaba horakpadagi irang amuk kan khalaki hairi. Thaudoduda chahi tara marida ngairiba angang amsu soki hairi. Mafam aduda makha taba irang thoktanaba haiduna Thawbal SP na luchingba topo officer singa batti mamana khun anigi ahal singa wari sanaki. Lilong Police Station manung chanma nungai da pam da pathodok sing makhatana tholok tanaba nungai village amadi village asigi meter chani na kon mafam singda Thawbal district magistrate na thopa cherol magi matung inna CRPC gi section chamani fumari gi makhada ngasi numidang wairam pung mangadagi matam kaktana curfew laukthokre. Numit mangani chumna chatharakpa kunmathoi suba Stylable Youth Festival 2016 ngasi loisinkhre. Manipur Government Department of Youth Affairs and Sports and Sinduna Pang Thokiba Festival Duda Kangpokpi Jiribam District Yauna Puna District Nipan Gimut Singna Sarukyaki Ngasi Festival Silo Sinbagi Thorum Ama Kumalampak Sports Complex ki Auditorium da Pang Thoki Thorum Aduda Manipur Government ki Consultant Dr. R.K. Nimai Youth Affairs and Sports ki Joint Director K.H. Pramoda Yauna Department Asagi Makok Thongbo Official Singsu Sarukyaki Thorum Aduga Mari Lenana Dr. R.K. Nimaina Department of Youth Affairs and Sports and Sinduna Chahi Kutingi Pangthok Liba Youth Festival Asina Stera Sida Lariba Naha Kayagi Haitoi Sing Thoiba Udnabagi Tanjama Piragani Festival Asidagi Kangatlaba Naha Singna National Level da Stera Si represent Tobu Matamda Hena Ningtina Taksi Khasi Khangna Isagi Haitoi Sing Doiba Utpagi Tangai Fadaba Lay Haina R.K. Nimaina Fungdoki Ngasigi Thorum Adugi Saruk Amoina Festival Saruk Yaba Madi Makok Matang Taba Singda Certificate Amadi Award Sing Kutsinaki National level ki tawba matam sida isida sumna ki noina sang akta na te chali base noina Manipur ki ambassador ni adana noina competition da fajara tawba da natana akoi yana well disciplined hoiba yamna talented hoiba yamna hard working hoiba akoi ki jati amagi ambassador ni haibu to utpa laiba bharat ke rajya mayam dagi laiba pon maktu dagi akoi ki chali ba delegation aduna Khwaidagi hena phala discipline laina students fazana tawbodu madokoi honagadabani Manipur de leriba minority Muslim lakahum hena khundariba Lilong Kairao amasung wabgai kendra punsinuna Lilong district haina laukthokuna Anoba district ama lengak asna pikadabani haina United Maitai and Pangal organizations Manipur na cherol amadi demand tawrakli Lakadoriba assembly election asigi mamang de Lilongbu district amoina laukthokta batarabadi makhal makha kyagi khongjang changsilagani haina su cherol sna Jackson wa thamlakli Manipur State Sumang Lila Council Sinduna Pangthok Patara Humdoi Suba Sumang Lila Ningtham Kumhai Lisingani Tara Taruk State Asigi Hauzik Oriba Charang na Basina Maram Oraga Matam Kaktana Yaithokre Loinana UN Sina National Highway da Chathari Economic Blockade Semi Begi Minung Si Yenglaga Handok Piyo Haina Councils na Appeal Torakli Palace Compound by Iboyama Sumang Lila Sanglen da Pawmi Sungu Unabamida Council Asigi Lifetime General Secretary S Hemantana Hai Thasigi Tara Taretegi Hauduna Kunmapan Fawat Tawgani Haina Toramba Sumang Lila Ningtham Kumhai Banamaram Oraga Ahobanumita Pangtupangam Kide Thasigi Tara Nipandigi Haukiba Festival Si Sterasigi Hauzik Oriba Charang Basina Oraga Festival Simakatana Pangtupangam Dre Haina S Hemantana Thamki Nakalamaram the Manipur State Sumang Lila Council gi Makhada Leba Lila Kangbusina Council gi Ayaba Yaudana Manipur gi Mafam Amata Dalila Sana Biganu Haina Sopil Torakli Manipur Sumang Lila gi Saknar musician Kundongbam Chorjit Amadi tribal community dagi Sumang Lila Ahan Boy Nasar Yakiba Saisakpa Madi musician Jangam Kamaina Laikidabada Council Sina Laikidaba Singer Sigi Yumda Kai Kunabagi Thoram Pangtokani Hairi Lepak Sigi Irang Si Kitang Tangdu Laitaba Piwam the Lakri Pabo Yato Asi Aina Ahan Bada Tamzeri Huzi Weriba Impal East Weriba West Weriba Manipur ki kasin ko ya kudumak to weri ba phim si nga sumang la kangbu sing jinali la sana ba satpa mapam kudumak si satpi dana ba asidagi di council gi ayaba ama hek yaudri pawba council na lila satpa yare haidane lauthorok tri pawba lila satpi dana ba gi damakta
ila party punamaki mafamda appeal tawjari Manipuri feature film amani travel film kayagi music director oirambata natana matami sai folk isai kayagi sai sakpa saibanba oiramba saknarba guru jangam kamaina laikidabada film for Manipur gi thaumi singna forum asigi sanglenda minute ani tumina leptene kai khumnabu utkre haina forum asigi cherol amana paujelakli loinana laikidrabagi imung manungi awabatu saruk yari haina cherol smkatarakli Andhra Assembly constituency ki BJP aspiring candidate KN Singh da attack tawbalak pamiyoini phare miyoini adu Wangkhem Assembly constituency ki hanagi MLA oiramba lakliba isingani tarat election da Andhra Assembly constituency da mere oigani hairiba Dr. Nimai Chan Luang na tharak oiramle miyoy ani adu di Andhra Macheng Pat tagi yungkhaibam sarat chahi kuntra mangamdi Hairok Lendagi Kanminthang Wi-Fi Elias John chahi kuntrani ngasi yaripok laimanai da leiba ken singiumda makhoi animak phaduna wahang pahong chathabada makhoi animak ken sinda attack taunaba Dr. Nimai Chan Luang mahaki worker Kalimula amadi Nandalala na punna sinduna tharakpani haiba khangmangam kibani haiki mahana makhata na haikibada Kanminthang Wi-Fi Elias John ase ngarang khulai yauna ken singi mayumda laktuna election ga mari leinaba wahang kya hanglamki loinana ken singi workers singna mafamadu da leiba maramna attack tawbangamdana chatkibani haiki nakalamaromda yungkhaibam sart harbi miyoy ase ken singi hana active worker oyamba miyoyni loinana ken singi workers singna thigatpada saratsu Nimai Chan Luang gi thabak tawre haiba khangbadagi ngaseyu Kanminthang Wi-Fi ga loinana lak nama sarata khanganduna makhoi ani da wahang pahong tawbada asengba khangmangam lakhibani haiki koina hangkanda khoi ji attack tawge tawba lakpani Nimai negi lupa lising kun lore lising tara manga si pire adagi lupa lak amana tang kun mari da pigadamni ken singna tawba meeting magi any party activities noi thwai gadamni bom longjanggadamni ngasi juma attempt tawgadamne chalona lakpani haire ade khoina moji phajalaga maji Nimai na tawiba khoi miss doing mayam Nimai ji am veteran leader afawbune na ina logdabani adu madi yamna sigumba local mercenaries underground gangsterism mayam ji linkalaga rajniti toba miyam gi mamangda akhoi rajniti gi mai khum kuppaga manungda gundabaji toba leader ni masi sigumba kaino jingji tawbidana bai hagna miyam da appeal tawje Amarom Ken Singh da attack tawi harba miyoy ani adu mahakamari leina de loina na thodogadu stage drama ni haina Dr. Nimai Chan Luang na stengdokre Major Khulda leba MLA guest house to Paumi Singh unabada Nimai Chan Luang na hai Ken Singh harba miyoy se Congress na nek laga BJP da thazilak pamiyoy ni thodok pumba se mahaki political image sok hannaba tawba khuzin tharang ni haina fogdoki Nimai Chan Luang na makha tarda Ken Singh harba miyoy se Andhra Kendra ki MLA makha da leba miyoy ni loina na mamangda Congress bhavan da nongmai puduna lakpadagi NSA taduna jail fawba yaukraba miyoy ni Thodose matangda phariba miyoy ase police na ningthina wahang pahong tor matung achumba khangani loinana Andhra police station du mahaki oba warol marik chumna thamgani haina Nimai Chan Luang nam khataki na bom tharage tawon dike logo kontra adure amana ne pamu chawju dili jakra kontra adure amana ne pamu chawju dili jakra guwahati jakra print amadi electronic media gi hujik laiba situation ngasi press conference am tawdam BJP da aina padu chawr deba Andhra mandal gi conference am tawe na mana singi ajara school gi compound madu gi finance to Andhra kendra da congress ta lekuni hariba nupa asina finance to bune ji gi koi sakhi phajin lei ai gi live atm tawre lakba mi ama ai ngon do wardi maru khudak to police kor ga sinani adra pharasu police to piru ne ba koi de hauji phawba police to pi ta de koi baseless allegation ingonda aino mabu hana mi tharai magi meeting thu ayo hai activity punamak disturb to hoina mana allegation to do loina aran mani ai adugumba kari gumamta to leite Manipur ki rajniti ki itihas chahi humfu hena saruk yaram laba mani Rajya Sabha da Manipur ki mihut oina MP oiram laba wangkhai meyung kulabiduna laikidabada CPI CPIM Janata Dal United BSP amadi AAP ki apunba Left Democratic Front na minute ani tumina leptuna awaw phungdokre haina cherol amda pauchelakli
Tentha Assembly Constituency ki MLA Paunam Brojan Singh na mahaki escort ka loina na laktuna Tentha dagi BJP ki worker ani ngarang nungthil pung 3:10 manga rom tabada phaduna pukhraga Khongjom Police Station da sinarambadagi numidang athengbada miyam irang haukhre amadi mara laitaba miyo sing thadu haidna Khongjom Police Station da thomjin khre haina hanagi Minister M Hemantana mara sirakli Hemantana makhatana haikibada chanabigi wangmada MLA na mi phabagi matangda Khongjom Police Station da aiba chero ma pisinduna mahaki mathakta thubada matik chaba action lokhatnaba complaint amasu tawramle haiki Rural Development and Panchayati Raj Department ki Autonomous Society ma oriba Manipur State Rural Livelihoods Mission na hojik fawada self-help group Chamriga Subna Mapan Sem Krehaina, Department of Information and Public Relations Sigi Thadorok Cherol Amana Kangalakli. Kungangi Lam Singh Chaukanaba Kungang Marfu Marida, MSR LMna Janahan Kre, Loinana National Rural Livelihoods Mission ge Awareness Amadi Workshop Kayama Pangto Kre, Amadi Makhatana Mission Asigi Action Plan, Manung Channa, Jahi Asigi November Dagi, Lisingani Taratarit ki March Fawada, Self-Help Group Sem Kigani Hairi. Financial Inclusion Lainaba MSR LM na Bank Singa MOU sign tawnagadari hainasu Cheros Mukatari. Ngasi nomagi sanabagi pauda Assam Regimental Center Shillong Humfusuba Sir Turajan Singh KCSI CBE Memorial Football Tournament ki final changkre. Ngasi tournament sigi mapal kangjibung da sana ki bahan ba semi final da Assam Regimental Center Shillong ki sanaroy and Rakesh Singh na match ki taratarit suba minute da chan ki ba matangar ba panjaludna Southern Sporting Union SSU bo Pajulama Sinoda Maitiba Piram Laga, Jatharakliba Football Tournament final Changmangamki. Ngasi, match asida center referee na pikiba decision kayada team animagi sanore singi marakta thokaningdaba thodok wathok singaduda match asibu midyeng tariba ayengba singna pena daba wafam kya leki. All Manipur Football Association ki midyeng makhada chaliba thasi maridagi haukiba tournament sida mapalangi team ani yauna football team kuni thoina sargyari. Hayeng Kumalampak Men's Stadium da sanagadaba ani suba semi final da Neroka FC sangakfam amadi FC Jalen Sada Hills ani nalamba tawnaragani. Ahom suba Sector Trophy Football Tournament ki league match singda YC Nongsum amadi Excellent Academy yumnam kunawani mai pakre hairi. Ngasi tournament asigi hanbalikta YLYC Nongsumna YDCL Team A Pungdong Bambu Panjul Mariamada Maitiba Piki Bagaloinana Ani Subaliktana Excellent Academy Yumnam Kunauna STT Team B Sekta Bu Panjul Manga Madama Yamna Lakchana Maitiba Pibangamki Sekta Trophy Team na Sinduna SSC Sekta gi Sanabungda Thasi Manga dagi Haukiba Tournament asida Football Team Tarani Pana Sargyari Hayeng Jatharakliba Football Tournament sig Makataba League match ni sanaragani haina Tournament asigi convener Thadora Pocherol na Kangalakli Manipur amadi Bihar anigi bilateral series ki mari suba one day match ta Manipur na thangna na marirak mai pakre ngasi luang sangbam da leba luang pokpa cricket stadium da sanakiba mari suba one day match tu da Manipur na toss kamdana fielding hana sanaba warip loki match sida batting hana sanakiba Bihar na apiba over kuntra manga yobungamdana over kunipan ga ball umada wicket tara mak turaga supna tagiran marfutaret khak lobangam Innings asida Manipur ki bowler Biswas na wicket mga aduga home and draw na wicket ani lauki. Innings asigi paukumda second batting sanakiba Manipur na over kunithoida wicket mari turaga mai pakpagiran marfuni panadu lauduna match asi wicket tarukta mai pakpangamki. Innings asida Manipur ki batsman Priyojit na run nifu aduga Sultan run kunhumdoi lauki. Match asida Manipur ki bowler Biswas na wicket mga lauduna man of the match taki. Manipur Cricket Association na sinuna chathariba Manipur amadi Bihar anina sanagadaba bilateral series asigi mga suba one day match hayang sanaragani. Kuntraum de suba Nupagi State Polo Tournament amdi taranithoi suba Nupigi State Polo Tournament matang chahi ki January 3 dagi taranithoi fawada Imphal gi Mapal Kangjibung da pangthoklagani hairi. Tournament ani asida sargyaning ba nupa amasung Nupigi Polo Club amadi association singna chaliba tha se kuntra fawada All Manipur Polo Association gi office ta form thazilakpa yaragani haina association asigi secretary general gi warol amana kanglakli.
AITA Super Series Tennis Tournament ta Under 12 Girls ta Manipur gi Charmi and aduga Under 14 Girls ta Manipur gi Y Agumadi Telangana gi S Chandi Animai Pakre Lamfel Pata Laiba Officers Club amadi Imphal District Tennis Association gi Deco Turf Singda ngasi tournament asigi sanakiba Under 12 Boys gi quarter final da Manipur gi Hawam Bhushan na Chris Waghani bu Taret Taruk amadi Taruk Marida aduga Under 14 Boys na Rahul Pamai na E Gogoi bu Taruk amadi Taruk amada Maitiba Pibangamki Under 14 Girls ki quarter final da Anurag Kedia, P Saikya, amadi Christy Boro tournament si quarter final chongbangam kre. All India Tennis Association ki meeting makha da Manipur Tennis Association sinuna chathariba tennis tournament sida Assam, West Bengal, Maharashtra, Tamil Nadu, Andhra Pradesh, Telangana, Gujarat, Tripura, New Delhi amadi Yumbu Manipur dagi nupamacha sanaroi nifutaruk amadi nupimacha sanaroi kuntramanga punna sanaroi marfuma thoina sarukyari. Hayeng chathariba tournament sig makhataba match sing sanaragani. All Manipur Chaibi Association is in Laglibet December Kunmanga de Kuntra Fawa Komalampak Indoor Stadium Pang Tokani Haina Torama Mangsatabam Iboyama Madi Arambam Puinabadi Memorial Kuntra Matho Subas Telebel Chaibi Champion Sebadu Manipur ge Hosik Oribatang du Laita the famous Sinamaram Oiduna Matam Kara Yatokli Haina Association Sigi Cherol Amana Pau Jelakli Housing Arabida Bulletin Sigi Headlines Amunamian the Tamsaki. Curfew to guide in Impalo Kulambi that Holak Payam Labamiam police personnel in a tear gas Samasung smoke bomb sinks in a Dunatan Kai Kray. Manipur ki Housing Oriba Fima Sidamiam the Pungin Patha Regalabina Education Minister Dr. Ratan Kumar Miam the Abdel Taurakli. UNC की गाइडोन कामयाम di Sangkui Stephen bu court na numit tara marini ki police custody da thamna remand pikre. Amasung Assam Regimental Center Shillong ne SSU bu Panjala Masino da Maiti ba Piram da Humfu Suba Systemic ki final jangkre.